Ground rule ngang na chanaba lengang na Kuki Soo group sing na kangan kray. Suspension of Operation Soo agreement sign tawnariba Kuki lalulup sing na Soo gi ground ngang na chanaba lengang na Checksillo wafam tham kray. Lengang ka suspension of Operation Soo agreement sign tawnariba Kuki Jo Group United People's Front UPF amasung Kuki National Organization KNO gi tulchingba singa Ministry of Home Affairs MSA gi Notice Advisor AK Misra Intelligence Bureau gi IV gi official sing amadi Manipur lengang Yawa Joint Monitoring Group ki mifam ama ngarang Guwahati da pangthokna Soo ground rule gi matang da review tawkray. Athuba matamda Manipur da popular government ama laklabi yai haina kanna ngangnarakliba chair asida mifam adu pangthokibani Manipur da thamlakhiba present rule mathang tha February 13 da chahi ama mapung fagadawribani. Ngarangi mifam adu da lenga ki maikaidagi Manipur da thokliba irang asigi vulnerable oiba mafam singda leiba Soo group ki camp taret atopa mafam da hongdoknabagi wafam amuk hanna kupna khanaki. Review mifam aduda maru oina ground rule gi wafam designated camp hongdok hongjin tawbagi matang camp singi infrastructure Khutlai sing surrender tawnaba cadre sing verification tawbaga loinana extortion activity sing control tawnabagi matang da kupna khanaki amadi Soo sign tawnariba lufki cadre singna Soo gi ground rule ngakna chanaba su lenga ki maikaidagi section wafam sing thamki hairi pausi na makha tar duna tha sigi taraga humdoi Su Manipur gi Chief Secretary Dr. Punit Kumar Goel na chairperson oiba Peace Monitoring Committee gi mifam ama su pangthoktu na pambay na luchingba UNLF ka lenga ka ceasefire agreement chanariba sigi matang da review tawkray. Lalhulup asiga Ministry of Home Affairs amasung Manipur lenga ka kumja 2023 ki November 29 da ceasefire agreement sign tawnakibani mifam adu da saruk yakiba. Lalhulup asigi mihut singda lenga ki maikaidagi mari leina wafam kaya su thamki hairi pausina makha tar duna tha sigi taraga humdoi da AK Misra masa Chuarchanpur da chatuna Kuki Jo Council gi luchingba sing unaduna Manipur da popular government ama semnaba honabada cooperation pinaba khangan kray. Pung amarom wari sanabadu da lengak semlakpada Kuki Jo MLA sing saruk yanaba su khangan ki KJC gi maikaidagi makhoi gi oina di separate administration gi demand asi fangdriba fawba government sembada saruk yabagi apamba leite. Haujikti lengak sembada saruk yaba yadaba haibasi Kuki Jo MLA singi masa masa gi wakhalda leiri haina khangan ki hairi. Soo cadre sing India lengana Khudakta Khutlai Thadokadani Khudakta Human Rights Advocacy Center Government ka suspension of Operation Soo agreement sign tawnariba Kuki lalhulup singi cadre sing Khudakta Khutlai Thadokadba loinana ireng nagada attack chuthakiba cadre sing faduna makhogi mathakta action logadabani haina Thado Human Rights Advocacy THR na India government taksilakli. THRA na thadorokpa cherol amada tha sigi taraga mathoi gi numidang da government ka Soo agreement khuyek pinabada yauriba Kuki lalhulup KNF ki cadre chingnaba singna ireng naga village ki khul gi gen amanga ta thoon badana tana khula sigi memorial stone da Kuki land amadi stay away haiba wahai isilam khiba thawong akan mong da condemn tawrakli. Soo gi ground rule ningthi na ngak na chanaba chap chaba mechanism ama implement tawbaga loinana yellow community singbu ngak senaba neutral oiba security force thamgadabani India lengang na Soo cadre singna fong na nongmai paiduna chathok chasin tawriba asi ngasi thingduna makhoibu Khudakta Khutlai Thadohangadabani amadi ireng naga miyam da attack tawkhiba thawong aduda chenaba cadre sing faduna makhoigi mathakta chap chaba action logadabani haina su taksilakli. Cherol asina makha tarduna Manipur na India da hektin khibadagi lamdam asigi yellow furuf ki mioi kaya India gi namthak langda thuduna awaba kaya khangduna lakliba si heman kray. Kumja 1949 da India da pun ringai gi manumang da ningtamna Manipuri sing dignity amaga loinana hinglambani haina su phongdorakli ireng naga khulgi potlam kaya amanga ta thon badana tana khulgi chairman da KNF ki commander ni haiba tiger koba mioi amana hatkani haina ki halakiba thawong adugi maukta khunja singna ngasi fawa ireng road thingbagi khongjang changsin lakli. Masigi mathakta ngarang Joint Traffic Council JTC na ireng naga thawdoki matangda yasinaba ama puraktriba fawba JTC gi jurisdiction manungda Kuki changlakpada thik mathambaga loinana Kuki singi mathakta non cooperation gi khongjang lauthokpa leikrabani. Lenga ki thabak lobada senja thumja tawi haiba tonga thajabiganu T Ranjit lenga ki thabak lobada senja thumja tawi haiba tonga miyamna thajabiganu aduguma wafam sing adu kohanabagi damang Manipur State Selection Commission MSSC lingkhatuna thabak tawba horabani haina commission adugi chairperson T Ranjit na ngasi phongdokre. Lamfel pata laiba Imphal West DC office complex ta laiba commissioner siga office ta ngasi pangthokhiba pawgi mifamda T Ranjit na hai Manipur Staff Selection Commissioner Group C amasung Group D gi posting lawbagi recruitment examination pangthoi aduga gazetted officer gi post na Manipur Public Service Commission na hanadagi pangthokna lakli thabak lawbagi examination pangthokpada choba ahongba ama oina computer based
standing motto oina pangthokani thausil asi Manipur gi oina di ahan badi masina soiba amadi semdok semjin tauba muthatpaga loina thabak lobagi examination mayek sengna pangthokpa ngamgani commission asi gi ahan bo oina multitasking staff tara regular oina launabagi dama recruitment notice thokre adum oina maklengang na hariba thabak sing adu contract oina hablambani governor in council gi ayaba phangbaga loina na hariba post sing adu regular oina hamna na bahonagani madugi dama commission gi official website ta candidates singna online gi kuthang da application pisilakpa yagani tawbadabu candidates that sing adu mari leinaba employment exchange office amana sponsor tawgadabani recruitment process ta senja thumja tawbagi wafam leiroi candidates sing adugi haisingba yenglaga thabak lawgani thawai yawba afaba candidates singi oinadi khwaidagi khudongchaba ama oiragani commission asina candidates singi mateng pangnanaba amadi khangdaba leiba khudingmak sengdoknaba sem saduna lei afaba candidates sing khangani thausil asida candidates sing amadi mama mapa singna mi painingai oide haiki ireng khulda chatharamba kuki khulai paiba singi thawong condemn tawi federation of haumi haukiba chahi kayagi mamangdagi Manipur gi wangmadagi mitop changsilaktuna chingi lamsingna umang kokthokuna popi thaba amadi drug lalonbagi thabak chatharakpana lamdam asida yelhaungaidagi khundaraklaba furupsingna chawbajai theng ama pire popi thabagi thaba ase India lengangna yoktuna thamliba kuki khulai paibasingna hakthengna saugatli amadi lamdam asegi yellow furupsingda mihan mipun chathaba yekai thugaiba piba ki khang pohanbagi thawong asi tawduna lakli haina federation of haumi gi cherol aman hairi cherol asina hai kuki khulai paibasing asina kumja 2023 gi May 3 dagi hauna atamnana mitei landarakpadagi lamdam asi tangoi oina chakli misi mina thokpagi setna khainabagi maichakna yumthong kayada mikap mirau khona nilli ngasi Manipur gi tampakta tariba awaba asi chingi lamda fanglakpa yabagi kiba leibina chingda yelhaungaidagi khundaraklaba furup singna kuki khulai paibasingi mayokta ihau sagalakpagi mami tarakle logi wangmada kuki khulai paibasingna maning tamnabagi damak semgatliba Arun Balambi German Tiger Road semada thingba piba popi thabada thingba amadi kuki khulai paibasingi kem sabada yare haibi kholau lauba horakle hairi ikhang khangodana ireng lengmai khulda yekai thugaiba thol lambada natana khulgi chairman da ki akhang po halamba laibak thibani masida natana nungda kukilen thajilamba adu yongna lopu tanbagi thawongni masi Myanmar da base toba lalolup singi ka henba lujadaba thawongni thawong asi lamdam asigi miyamgi mayoktani hairi cherol sina haina India semada kukilen kauba leipa ama yaukhibra haiba yaroidaba Manipur gi ngamkhai India lengakna yoktuna thamliba kuki khulai paiba kharana hanjin temsing nabada yengduna leiba nungi wahan thokkarino kuki khulai paiba singna central force ki mamangmaktada ireng liangmai khulda chathakhiba kahenba thawongda karigumba action amata lawkhattaba haibasi laibak thibani kuki singna pairiba khulai India lengangna yaba piduna paihanbani hairoidabagi maram leibra chingi chana kanglon ga tampaki chana kanglon ga khenariba karigino masi India lengaki karamba thausilno Manipur asi nishagi leiba ama oiragliba asidagi kanba asi India lengaki thaudang natrabra asiguma thawong asina lamdam asigi yellow furup singbu thawoidabagi mami chauna tare India lengaki achan mirai naibagi thawong asina lamdam asigi miyam ningba kaihale Manipur dagi hokiba miyoi kaya amana India gi mahut sinduna kathokpa amadi malem gi fampakta mingchat kaya ama purakpa ngamkhre India lengaki achan mirai naibagi thawong asina lamdam asigi miyam India natabagum fawale chathariba thawong asina Manipur India da pulhanbagi wan thokarino Southeast Asia da chahi kaya maning makha tamna palamalaiba asi India lengangna hanthana yengnabra Manipur da irang tappa puraknabagi damak India lengangna achan mirai naibagi wakhal thadoktuna manaba mieng yengba amadi yellow furupsing ikai khumnanaba matamda oiba ngamgani haiki Ireng Village ki One Foot Hill Naga Coordination Committee na sagolakli Ireng Village ki khunja singna chathariba matam kaktaba lambi thingbagi khongjangda Foot Hills Naga Coordination Committee FNCC na mapung phana sagolakli Iramasigi matang da thadorokpa cherol aman hai kumja 2025 ki August 9 da Manipur lenga amadi FNCC na khuyek pinakiba Memorandum of Understanding thabakta onthoraktre MOU adugi matung ina foothills area da su militantsing camp saba yaroi logi wangmada paksana popi pambi thabagi thawong thingadabani amasung ayaba yaudana lambi samjilakpagi matangda matik chaba action lokhatkadabani hairi MOU da yariba wafam sing thabakta onthoraktaba maramna Manipur lengangna hiramasigi matangda pukchel sengna thabakta udrabara haina miyamda nungnangba pokhale Pumnamasigi mathakta handak Ireng Village ki khunja singda kian khanganbagi thawong chathakibaga loidana waiting set yauna potlam kaya amangta thoalambagi thawong adu akanba mongda condemn tawi haina phongdorakli Kuki Jo Council na Amit Shah da memorandum pisinkrei mitei singapuna hingminaba ngamloi Kuki Jo gi apex body ama oiriba Kuki Jo Council ke JC na ngarang Union Home Minister Amit Shah da
अखनबा मेमोरेंडम अमा पिसिनख्रे मेमोरेंडम असी चुराचांदपुर डिस्ट्रिक्ट हेडक्वार्टर मियामगी ओइबे रैली अमा पांगथोखरबा मतुंगदा चुराचांदपुर की डीसी की खुथांगदा पिसिनखिबनी हारी कैडेटसीना मखोइगी अहानबा डिमांड ओइरिबा सेपरेट एडमिनिस्ट्रेशन की मखादा थुबा मतमदा पॉलिटिकल सोल्यूशन अमा पुरकनबा अमुक हना तकसिनखि लोइनना मेमोरेंडम अदुदा मरु ओइना पल्लिबा वाफमदि बफर जोन सिंगदा मिटे आईडीपी सिंग अमुक हन्ना थंबा अमसुंग लंबी थोंग सेमगतपा थिंगबा सिना लमदम असिगी इंगतपा अमसुंग सेक्युरिटी दा अकन मचाइथेंग पीरे मैतेगा पुना हिंगमिनबा से ओइथोकलरोइ मरम अदुना पॉलिटिकल सोल्यूशन अमा पीबीयू हाइबा वाफम यावरी हाइरी।